Rosie Thazabu ubada harauzai maithong makalamzai adubu mahagi khut aduda pirang sinthana yengi Thaza Rosie nang kaidorage se kaidorage ba Mairaba yamatapna mahak soinari Thaza Mairaba kaptuna hairi Thaza kari kanana karigidama se hayo Rosie Mairaba wari pumba libire Thaza sadawatuna makhuibu aina soidana makithigani aigi ichalbu soinai hanba misak singa do aina lemna khak tharui Rosie iche ai pele aigi ichena adumna haibiba kaisu thongandrabasu ayamna harawi iche Rosie kapladuna Thaza da yinglaga hairi Thaza lao nangi phika leirakpane pabungduna kadai chatkrabage aibu lawba lakani hairaga ngai somta gairamtre pabungdi Rosie Mairaba swailawi joibu hangakpaduda Thaza kaigino nakhoi tumi leiribasbo se dada Rosie pabungdi kaida chatkrage aina makhoi dress ka mayam lirakpane se hayo kaigi tumina leirino Rosie Mairaba tapna khumai nangi pabungda halaktaba phanayam kuire Thaza Mairabada sadyenga kaigi halaktriba khana khibro dada khanade waraktaba oktaba machaiga leminaba talabra khangde yum asibu thadokuna chatkhiba kuire Mairaba pirang sinthaduna hairakle Thazana makhatara karige aigi pabungba kaigi halaktribano aduga dadana kaigi no tumina leiribasibo se hayo dada kaigi haidribano Mairabana haire thibiyaba thire adubu phangba kobadi adumok lekhidre Thaza aisu kana thiribane Thaza beg tu paiduna changki kaptuna Mairaba James di Thaza satlepaga mamaidi onsilaktana mamana bahoida changnina chatkibane laani Mairaba amadi Rosie yengaduna leptuna lehawi somdana tomthind sir handakti ekhoigi likhun asugi matik thirakle kamdosige makhoigi chief aduna hairi risu khalungano achumbagi damak thona phana ekhoi lepkadabani makhoina ekhoibu khanganaba kohi thiri makhoina ekhoibu khanganaba kohi thiri aisu khangi tomthin nakhoi cheksina leyo chato khodokpa nasana phajana chalo tomthinna funny sir chief aduna hairi chalo yare mato to jaruro police station dani lanna ngasi assembly lab libase adai maram ginate aikoi Ifal West ke SP Housik ngasi laklagani aduna mahakti yam sincere oi haina tai nakoi na sana khangaleyo aigi mai chophan gano thaksi khasi nai na chalo mayam pulap chapanana yes sir haina hairakle lanna yam nuai jare amuka sulan makhatara aduga mana nakhogi thawang sinaba punamak aina pangthokana bahonagani mahagi security rona thakre mahak ngahak leiraga laklagani somdana Thaza dress tan lochinduna leiri Mairabana yamngana jalo chang tahangano respect le hello hoidada tapna hiri Thaza Rosie di kaitali hoge Mairabana sumangda phamduna lehobane hoi adudi amta thokhige dada Scott khaisu loina ngai leire hai dada James su laktrine dada dubu hausu phawa kaidorobasano khangde Mairabana mamanaba hoida lei yaurani haibani malak laga chalodana
Hoi dada. Thaza Rosie manakta lai. Thazana Rosie nangi kay leiro ba? Nangi apamba matang hayudana icheda. Rosie Thazana Nungshi na yenglaga. Iche ay napambadi ati kisunati adubo piba ngamgadra. Thazana arubaga maliko sudana pigese hairo iche na ngamabadi sudana pigani. Rosie yamatapna damairabaga iche ga luhongbiyo. Rosie mapi sinthana kapsarai aduga amuksu makatarai. Aibu yum asida punC loidri phauba lehenbada pami je adu khaktane nanauna pamjabadi je nanaugi apamase tunganbi uije. Thazana ije gi Rosie kaino nangna hairibasibo ije pini piroi adu khaktang haibi uise se hayo ije. Thaza yamatapna yage ay sudana yage ay yare Rosie kaptuna hairakli. Thaza nakandagi James na maduni ay napamjabasu yadaba yaroi khuba khuduna hairakli. Thaza yamna ngakna dada pirang daithoi amukasu kayam kuire lakpa lakta ngairi matam se thengine lakpa thengladi mina nungairi chaluro. Hoi dada. Skort mayam salam kotli aduga Thazagi phampham lomdu thong hangdorai. Thaza gari aduda kakhatuna chatkre. James na nangi mingdi kaikawe. Rosie mamai thak laithorai. Rosie kawe dada. James Rosie bu yenglaga nungaijade. Damairaba lekibro. Lekibane. James yumromda onsinduna mairaba bu kawi. Itaw itaw mairaba thoklai. Itaw jinsinduna konchinjai kayada nungairaba ngasise. Itaw ayam nungaye nahaklakpase. Hore lao kona wari sarase jonglase imungda wari yam leiba. Mairaba na hoi lao. Makhoi ani yumra madong otuna changki ngahaki matung skort kaya galorena. Thaza station tamna changlakli. Mayam pumnamak Thazabu ngaiduna paring sana leptuna leire. Thaza yam tapna khong thangdarai. Yengbada mifam hongningloi yengkhibadagi awatpa mata leite ispini haibada choparoi. Thaza khongthang tapna thangduna changai. Maya mathang salam kolai. Land mamai no tharambadagi yengkhalai. Thoibisu madumangai mamai no tharambadagi yengkhalai. Makhoi chapmanana salam kotle. Misak adu ubada makhoidi tujungkhiba khanghaudre. Makhoi animak machina sole. Thaza korokliba maikei adomda yenglai. Thazana kanana hozikida yamma sauna hairakli. Lanna sorry ma'am. Milu pirang sinthana hairakli. Thoibisu sorry ma'am. Thaza mamai sat laithoktuna yengai. Librare matam kuinagi mamangdagi kayara khana thiduna laklaba thiba phangkhidraba land leptuna leire. Amasung maga yamna yengthinakiba thoibi leptuna leirami. Thazana aise kai oina uge noi wangang bada break khar phawne natrabadi yararoi. Seliba uniform ase nakhoi khangadabane. Wangang base yam lubane. Yam smart oina hairamduna magi katamna changki. Mayamdo moigi mathau tauba chatnaki. Thoibisu milu pirang sinthana katamna chenki. Land Thazana hairamba wa aduda thamoi machetana kaiki. Lansu chatkhiba misand amadi taxi kasi thogalon bebar khangbada miyamna singthanariba misak amani. Land mondrang amada khong thangduna lakli magi kada. Thaza phamle magi phamphamda.
wakhalda asumna khanjari. Leplare ngasidi mitmangda nungsi saktam ado. Adubu aigi ichel asinadi kaisu haiba ngamjadribasina karigi. Pirang sintharakli thaza. Phare ai kona sengdoge. Adubu aina mahakpu hangba kaya satki thengnakhide. Thiba khangkhide. Land matam amada ai nangbudi kayagi matek thisakibani ko. Makhut ane adu table da thamlaga mako adu thamlaga pirang sinthana wakhal khanduna leiri thaza. Somdana James ngasidi aisu wa mata haigedana. Mairabana kaino itaw aingondabu wa mata haigebo. Hayu kaino ko ke khayo kaidorage. Adubura Mairabana kaino adubura ba hairo kaidorage. Sat hairo kaino. James na adubura itaw. James amukasu hairaktabaduda Mairaba yengkhalai. Mairaba na kaino nang tawisibo. Adum tawlairage hairo. Sat ko kayo kaino haidawda. James na aigi thamoise ngasidi yininghuleba itaw. Mairaba yamna ngakna kari nungsi yininglo hule aise. James na hoi huleba. Ikaina mamay lithoktu na hairi. Mairaba na ngasi khaktang Manipurda matam kuinagi matung tunglaga hekta nungsi yininghumbagi wanine. James na khangde itaw ai mabu hek urubada thamoyase nungsi yininghulare. Mananokpa kutak tawba khazai thamoyse puba ngamdreba. Mairaba na matam kuinadagi aina yum palo hairabasu pankhidraba. Aigidama hingakpa nangna ngasi nungsi yininghule haibada aigi harauroi. Pirang sinthana Mairaba thamoy sokna hairakli. Amukasu makatarai Mairaba. Hayo itaw aina sudana salaga hairuke. Khongkonduna se hayo itaw. Mairaba James ki lengpan paiduna hairi. James na yamdakna laye hairudrabasu yani itaw. Mairaba wakhalda di khanjai. Amuk amado oiramdana ai amuk kapta haudana toorane taurise. Adubu machindadi hoi se phare hayo. James na adudi aigonda piba ngamgani haido hanamda waso. Mairaba nokphet tawna asuk sanglaba chahi nahak na ibusna duna lakpane. Aigi thawai nahak na oibirakibane. Nahak na haiba kaigi yadane. Aigi punsisu nahaki na chalna. Thamoy sokna milu pirang sinthana hairakli Mairaba. James itaw se kapkono haujikti nokadabane. Ai nanga nokpa yingninge. Itaw kuire nangi momonokpa natawda udaba se no itaw ai hairage. Mairaba awaba maithonglo sinduna pirang satai thoktuna hairo itaw ai hairuke itawgidamakta. James na nahak thazaga luhongni luhongoi adu khaktamak hayo hana. Mairaba na hongani ai mahakasudana hongani itaw. James na ayam harawe itaw. Mahakpu aigi ichalmakni khanduna lawsinbiyu ko. Nangalilida duna tawzaba aduguma tawbiyo. Mahakpu thawaini khanbiyo itaw. Kaina danbigani mabunggum aina. James makulona duna hairi. Mairaba na itaw nang aduma tawkano se ay nungaiteba. Ado nangi nungsi yininghulliba misak adubu kanano hairo se aikoigi inakta lay haibaday. James Mairabada nungsina yenglaga itaw ay magolda pamauriba Roji se ayam nungsirui itaw. Mairaba itaw nahak mabu tasenga nungsirabra. Mahakti tapna hairai haigi tawbaga. James na ay khange nang nahaidoido itaw ay aduk yamna pukjel pikpa nati itaw. Mahak na sunyariba sina hena mahakbu nungsiba hele. Itaw please se
nangna haibiyoba ai mabu yam nungsilure idaw. Mairaba mamay ado sa laythoki. Idaw, nang maduna leplabra. James na ay lepe. Ay sirabasu ngamgani. Ay mahakpo hanba uba magdada. Ay githamoy asida nungsiba phawrure. Idaw, ay mabu nokhon mapame. James thamoy sokna hairagli mairabada. Mairabana ay nasudana bigani nangonda. Idaw, nang wagano. Ma ay ichalne. Ay nahaybada sudana yagani. Makoy anigi mataw ngangnariba mayamdo tarari Rosie. Rosie pirang sintana mapukningda khanjari. Aigi thamoygi pawdam asidi adumak thamoy nungda lotuna laikhratra. Adubo ai punsigi yum palaroye. Dadaga aiga lohomdrabadi. Mairaba James ta yenglaga hairi. Pare, kaisu khangano. Ay silage yananaba. Somdana thaza. Aigi itado kamdawriba sano. Mana piramliba card adudi yaure. Chatpu chatlukige. Dress siga uhom somukda sangamge. Kuire sangdaba. Momo nokchari thaza amukasu wakhalda khanjari. Aina dress selaga laga mana harawatabada. Aidi yam uninge. Ita nang ay bungayduna layramuko. Ay nang bu uning ba ngawre. Nangdi ay githawayne. Amuksu nokchari thaza asi khana khana thaza hawgalai. Security amada. Thabak masase. Noi ready layro. Security aduna ohoy ma'am. Thaza tholakduna garida tongduna chatkre. Lant laptakna yingzahawi. Thazagi nungsi saktamdo. Thaza asumasum lakpada yoksilakle address ado. Thaza harauna yum adugi geta lepli. Thaza tupi kado phajana upchari momo nokjai maithongsu furit kado phajana semjari. Security mayam yengzari thazagi matau aduda jibon su ngangnari momon noktuna. Thaza wakhalda khanjai. Yare si oirdi. Thaza yum aduda changki. Security sing aduna. Aikogi madam se aikogi sar unaba lakpa male. Mayam walangano e. Thaza aham gatawduna changli. Security kharana inaduna changai. Atayna mapanda ngakhawi. Thaza yam harauna. Miray bro yum siba. Yam tapna nungsina hairi. Kanamite salo yum siba tawri siba. Milay bro. Imungdagi ahan oiraba mi ama thoklai. Mi aduna. Ibema kari takpigadaba. Kai haibigadaba no. Thazana laizamta unazagena lakpane. Ahan adu laizapa lakpada mathamoy kaizari. Miludagi pirangsu khanghaude sintharakpa. Kakhatpirao ibema. Thaza yamatapna. Mabu laikhidaba zala. Amukta kokthokpirao. Mahakti kuire. Imung asida laikhidaba. Kuire ne bema. Kaptuna hairei. Ahal oiraba nupi aduna. Thaza hairakliba wa aduda tuchunghiba khanghaude. Noomba maithong hararamba maithong khudakta atiyada apaiba nongna khumjinkhibagum mahaki maithongsu khudakta maksinki. Thaza yamatapna. Mahakti kadayda satkraba. Khangdre aigi isuda adumak thiba khangkhidre. Matam kuire aisu magi saktam uraktaba. Ibemasi Thaza haibadura. Mane abokna kamdawna. Ahan oirabi nupi aduna wari liba hawraklami. Thenglaba nongna jiri taba matamda nongma.